Đây cùng nó cùng jadi ngasi video sidi bagi SSK group ki oina lamong sida dukan ama khak laujare bagi dukan si bagi disposable ki oiba pochai sing thamba dukan ama ado mayam da uchara kya na video si namjara kune to mayam dukan se kamai do have do yeng minna se dukan sida leire bagi dukan se ko sida leire disposable ki oiba koi si duk su dum phang bigani sida wholesale da container kari kara biscope adagi paper plate loina phangbirani mafam sina koi gi lamong gi SBI ATM leiba si hek nakanda nana leiriba dukan sine mayam biswo gi pochai pambiba singna digi dum lawi be agani dum mayam sumaina koi gi group sina mathang sum saukhalakpa sum sauthorakpa sigi wakhalonda yamna nungai ba phawe ado koi sumaina lamong da dukan ama lawba ngamakpa habise yamna chawba mai pakpa amane na hajaningi adudi koi lamong da dukan lawbase deposit ama chawe deposit se yamna lawnai aduna koina sumaina deposit se chawna piraga ama leiba ngamakpa haibase koigi yamna chawba mai pakpani ama hajaningi ado mayamna su support tawbiyo mayamna nungsibiyo haiba wahai se thamjage aduga aigi next ki video gi health ama ka hajaramge next ki video se koigi yangang pokpi da inaw amakakna suhing chungba hau taure suhing sina akoida kayamuk yamna kanabage kayamuk yamna akoida income laanba ngambage habadu ai mayamda ucharake ai next ki video da inaw du unaraga nongmada kayamuk yamna phangi kayamuk yamna lemi kamaina tawi habadu adu mayamda mu ucharake si haraga mayamdagi kainanaba bidai lawjari mayambu aroi boina amuka hana kurumjari